ꯍꯥꯏ ꯃꯌꯥꯝ, ꯑꯩꯈꯣꯏ ꯉꯁꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ, ꯃꯣꯇꯣꯔ ꯎꯇꯤꯅꯦ ꯎꯁꯣꯏ ꯍꯥꯞꯄꯒ ꯊꯣꯡꯉꯤꯅꯦꯕ. ꯑꯗꯨ ꯁꯤꯅ ꯉꯔꯥꯡꯒꯤ ꯎꯂꯤꯁꯥꯗꯣ ꯂꯩꯔꯦ, ꯑꯗꯒꯤ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ, ꯑꯗꯒꯤ ꯁꯤꯅ ꯑꯉꯧꯕ ꯃꯣꯇꯣꯔꯒ ꯇꯧꯔꯒ, ꯁꯤꯅ ꯉꯥ ꯊꯣꯡꯕ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯡꯕꯅꯦꯕ. ꯑꯗꯣ ꯐ꯭ꯔꯤꯖꯇ ꯊꯝꯃꯒ ꯀꯩꯅꯣ ꯇꯧꯔꯤꯕ, ꯏꯪꯉꯦꯕ, ꯍꯥꯏꯗꯤ ꯄꯨꯝꯗ꯭ꯔꯦꯕ, ꯏꯁꯤꯡ ꯇꯧꯗꯦꯕ, ꯆꯥꯒꯦ ꯇꯧꯔꯤꯕ. ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯁꯤꯅꯅꯦ ꯑꯩꯈꯣꯏ ꯑꯆꯧꯒꯤ ꯃꯆꯥꯅꯨꯄꯥ, ꯑꯗꯣ ꯃꯥ ꯀꯩꯒ ꯆꯥꯃꯤꯟꯅꯒꯦ ꯇꯧꯔꯤꯕ ꯑꯅꯧꯕ ꯑꯍꯟ. ꯉꯁꯤ ꯃꯥꯁꯨ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯆꯥꯎꯍꯜꯂꯕ. ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯃꯌꯥꯝ. ꯆꯥꯎ. ꯃꯥꯅ ꯆꯥꯒꯦ ꯍꯥꯏꯕ. ꯁꯤꯗ ꯊꯝꯃꯨ. ꯑꯩ ꯊꯣꯡꯕ ꯍꯥꯟꯅ ꯆꯥꯅꯤ. ꯑꯣꯀꯦ ꯇꯧꯔꯁꯦ. Bisa ꯆꯥꯒꯗ꯭ꯔꯥ? 이런 거 짜르자. 응? 이런 거 짜르죠. 짜요. 봐봐. 헐? ꯑꯗꯨ ꯃꯤꯅꯅꯦ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯇꯧꯔꯦꯕꯀꯣ, ꯃꯁꯔꯨꯝꯒꯤ ꯔꯦꯁꯤꯄꯤ ꯍꯥꯞꯄꯣ ꯍꯥꯏꯅꯀꯣ, ꯔꯦꯁꯤꯄꯤ ꯍꯥꯞꯄꯣ ꯍꯥꯏꯅ. ꯑꯗꯣ ꯍꯥꯏꯗꯤ ꯃꯊꯪꯗ ꯑꯩ ꯉꯥꯒ ꯃꯁꯔꯨꯝꯒ ꯑꯣꯏꯅ ꯊꯣꯡꯕꯗ ꯑꯗꯨꯒꯤ ꯔꯦꯁꯤꯄꯤꯗꯣ ꯍꯥꯞꯆꯔꯛꯀꯦꯕꯀꯣ. ꯑꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯃꯌꯥꯝ, ꯑꯩꯒꯁꯨ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ, ꯃꯌꯥꯝ ꯊꯣꯡꯕꯗꯣ ꯑꯩꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ. ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯤ ꯀꯅꯥꯒ ꯃꯥꯟꯅꯗꯦꯕ ꯊꯣꯡꯕꯗꯣ, ꯃꯤꯁꯦ ꯃꯁꯤꯡ ꯌꯥꯝ ꯀꯣꯟꯅ ꯑꯩ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯂꯛꯀꯦꯕ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯦ, ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯕꯅꯤꯅ. 와우.
Ừ. Ừ. San cái nãy đang chọc một xài. Wow. Hả thì gì đâu hiểu. Hả nào. Hả sao là thứ ra vậy à? Ra rồi. Không là sao sao. Cái video này người ta lấy vô lấy máy đầu cái video ấy mang nghe bạn. Không một. Dạ ai nó. Không một. Học ra. Thứ hai là thầm mọi người. Ngoài trên con vật. Sao? Ừ.
이거 비워. 자, 살로. 할머니는 안 짜게. 아니, 언니는 안 짜죠. 한번 ai 짜는 게. Rồi nó mới đau. 혼자 놀다 거. 많이 못 하냐. 봐. 그 ꯃꯌꯥꯝꯈꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯉꯁꯤ ꯍꯤꯟꯖꯥꯡ ꯌꯥꯝ ꯍꯥꯎꯋꯦꯕ ꯎꯁꯣꯏ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕ ꯎꯁꯣꯏ ꯆꯥꯔꯤꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯅꯍꯥꯟꯁꯨ ꯆꯥꯈ꯭ꯔꯦ ꯃꯃꯥꯡꯗꯗꯤ ꯑꯣꯏꯅ ꯌꯥꯝ ꯆꯝꯍꯧꯗ꯭ꯔꯦ ꯍꯟꯗꯛꯁꯤꯅ ꯃꯌꯥꯝ ꯇꯧꯔꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯇꯧꯔꯦꯕ ꯑꯗꯨꯗꯣ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ